Kuki militant singna Naga Lomi singda nomai kapsilakhre haire illegal Kuki militant singna ngarang none district ki tupulga nakna na leiba Pongrenglong Saroi Pandong bada Naga Puruki Lomi singi mathakta nomai kapsinduna landarakpagi thawong pangdabagi thawong ni haina Joint Tribe Council Manipur ZTCM na akan mo ondo yaning da phong dorakle ZTCM ki media and publicity na thadorokpa condemn tawbagi serol aduna high illegal Kuki militant singna Naga ki lomi singda makhata na nomai kapsinduna attack sathakiba do miyoi bagi lisan nate serasida khunda minari ba phurup sing nungsi sana na punna lemina na ba amade ingta papurak na ba hona bagi mayokta atamdana sathaba tamthiraba thawongne ngarangi thawdosna telaba matam ki manungda Kuki militant singna mara lejada ba Naga misam singi mathakta sathaba ani suba attack ne Kuki militant singna ahan boy na me tarahumdoi da Naga ki lomi Wilson thangabo minungsi leitana tamthina hatok piki hauzuk phawbuda lamdam masida phurup masal nungsi sana na lemina na ba Naga singna khangba kanba ngakpiba amadi wakal phathaduna leirakliba asigi ona taina bada illegal Kuki militant singna miyoibagi minungsi amata yaudana sathakiba pangdabagi thong Naga miyamna akan moongda condemn tawi haide Nakalamoromda social media da thaganarakpada ukhulgi TM kasundagi thadorakiba video amada base toraga Kuki area da ngarang athengu phawba nongmai makhon kya ta ki haide Sursanpur da lambi da kan na thorpa gari ama yungsinbada Kuki miyoi ani driver yauna sire haide Baipe Women Association ki hat chakna ngasimak Naga amadi Kuki anigi irang asida Baipe community sing sena danaba Kuki jo council ge chairman oiriba Baipe masa Helen thang letpo mahaki famdagi resign tawnaba Baipe Women Association ki hat chakna demand tawbagi cherol ama thorakre Nakalamoromdana Naga village guard NC na makhoigi micham taruk thadorak naba Kuki da aroiba matam thakre Kuki singna fajinduna thamliba Naga taruk pu tek ta kaidana thadoraktrabadi makhoina fajinduna thamliba Kuki singa do transfer tawragani haina NBGNC Naga village guard northern command na aroiba matam tharakle Naga village guard northern command ki publicity wing gi zero amana high May 13 da Kuki refugee militant singna maralajadaba Naga misam kunbu namduna faraga hostage oina thamkhibane adubu miyoibagi minungsi yengduna amadi paw phawdok naraga Kuki civilian taratareti thadokre adugi madungda taramarine actions tawnaraga ahumna humanitarian ground da thadokhibane adubu makhoina fajan khiba Naga misam taru adu hojiksu maphamarang khangdana leibaga loinana makhoigi maikaidagi su sabjaba wafam amata phongdolakpa leitre khangba yaba khanglaga apil kyarak tawrabasu Kuki refugee singi maikaidagi maram chadaba wafam kya phongdoklaga leiba Naga ki misam taru sinaraknaba hairabasu thawa sadana taptharaga mapung marai fadaba organization kya amana maphamarang khangdaba warol kya ama phongdoklakpa sina miyamda amuka hena khoishauna hanba phawhale haire NBGNC na condition amata thamdana naha hostage taruk adu tekta kaidana thadoro haibagi aroiba ultimatum asipidi kariguma hairiba wafam asida thabak ton thoktrabadi NBGNC na hojik aikhoigi custody da leiriba Kuki sing adubu soida ngamdana ba ngak selba toklaga makha taba command gi authority da tawfam thokpa thabak paikhanana ba sinakragani haire phajinduna thamliba Kuki sing adu sinakraba matungda matung lakpa wafam sing natraga Naga civilian tarukpu makha tana phajinduna thamlakpa adudagi tholakpa khudimaki responsibility lawroi makhoibu tekta kaidana thadu haibada yadana leiriba makhoina responsibility lawgadabani haire Naga miyamgi oina karigumba asoiba amasung aranba amata tawba leite Naga singna khangba yaba khangduna miyoiba ama oina pukning phathaba yaba phatharaga lakle Naga singna tumina leiriba si asonbani natroga surrender tawbani haina lawroidabani Naga gi micham tarukpu mafam khangdana lehaliba sida NBGNC na thamliba ultimatum da kanagumba amatana civil society organization sing religious institutions sing natraga mapangi group amatana masida ayat apan pirakpa amata yaroi oirakliba pheba masse Naga tarukpu hostage oina thamlakpa asida khangba ngambagi pankhai lalakpaga loinana miyamgi sentiment gi ohelakpane apunbagi oiba Naga miyamgi sentiment adugi makhapona NBGNC na makhataba thabak sing satharagani haba wafamsu serol asida thamlakle
Kangpokpidagi patient ama security na yomlaga rimsta layangkhre hadi sing amasung tamgi tainafam kharada red amasung buffer zone haiba sing lairaktuna sangna thokna yaraktaba sahi ahum helaklabasu Chief Minister Y Khemchana singi miyoi singna tampakta lakpada amasung ana layangbagi khudong chaba phangangani haina phongdokhraba matung Kangpokpi district tagi patient ama rimsta puraktuna security na section na ngak senduna layangkhre hadi district asidagi patient ama rimsta puraktuna layangle haibagi tabadagi ngarang numidang layang sang asida chatuna yenglubada patient adugi maming Saimin Thang sahini phumanga kawi amasung maha Kangpokpi district ki cycle subdivision ki pawkho haw ko bomioi amagi masanu pane haiba khangkhe mahaku ana layang da mateng pangna bagi damak nupi ani ga loinana ngarang numidang waram pung 3 mari rom tarakpada rims da purakhibani haidi maha khanghaudana BP stroke ki khudong sa taba mayang narakpadagi layang sang asida puraklaba matung casualty da admit tawduna laikana khibani Mahaku State amasung Central Force ki masing yamlaba security force and signal section ngak senduna layeng bagi thabak satharamba thengna rakhe amaronda Kangpokpi district ki kaina khong haina khangna bakhul amadagi thanglamon sahi kongani thoi kauba naha amasu rims da puraktuna layeng khibada natana naha layeng sangasida mahaki layeng ki mathau taba operation phawba chathakre haidi masing yamlaba security force and signal casualty manungda khakta natana masugi mapan amasung akoibada section na ngak selauki Nemsa Kibjan from Lauthoknaba demand tawkhrei Haukiba me tara homdoida lailon wifi khungi khunja singna nagamisam taruk phajan khraga ngasi phawbo mari makhong khangdana thambagi mayokta garang kangla tongbi da phurup kya gi miyoi singna saruk yaduna mifam pang thoktuna tongan ba warap sing lawbaga loinana Deputy Chief Minister Nemsa Kibgenbu militant leader gi loina bini haiba wafam da pham lokthoknaba demand tawri Eastern Liangmai Naga Chief Chairman Association LNC Eastern Zone Kaubru Range Liangmai Women's Union LNKR Eastern Zone amasung Kangla Tongbi CSO singla senduna pangthokhiba ngarang mi phamaduda mitei tangkhul Liangmai Nepali na singba phurup singna mi phamaduda saruk yakhe mi phamaduda lawkhiba warap sing aduda lailon bai phai khungi khunja singna phajin khiba nagamisam taruk lengak na nobit humnigi manungda tekta kaidana imung manungda sinagadabani haiba yawbaga loinana kariguma miyoi taruk adu sina fanglabadi maduda tholokpa pamdaba thodok singi teksak lengak na pugadabani haiba wa pham yawre lailon bai phai khungi village chief amadi yalhau misingda aggression sathabada senarba khudimak phaduna logi oiba chera pigadabani haina warep lawkhibaga loinana kene piga taunariba su khudakta toktuna lailon bai phai kharam bai phai amsung akoiba khunsingda combing operation sathanaba demand tawbagi warep su lawkhrei militant leader gi loina bin Nemsa Kibgen Deputy Chief Minister dagi lawthokadabani haina taksinbagi warep ngarang gi miphamaduna lawkhibaga loinana Kuki terrorist singna satharakliba aggression asi yellow phurup singna amata oina leminaduna thengnaba haina su warep lawkhi haide warep singa si yawo memorandum ama ngarang numida governor da pisan khre haide miphamadu saruk yakiba Kaubru Range Liangma Women Union gi co-convener Q Galio Marenmain hai lailon wifi gi nupi singna misam sing adubu pharaga militant sing da pi kibani haiba khanglaba phawpa lenga asina karisu tawdana leiba si yamna pende thadawgi pasta na tongba gari da attack tawre haiba minute manga phawbo phadrange da lailon wifi gi khunja singna misam sing phajin kibagi thawong asina makoina hanana thawrang tawraga chathakibani haibasi takle haina palladuna mafam khangdana leiriba miyoi taruk asigi mari makhong lailon wifi gi se pharaga asengba khangadabani amade culprit sing phongna leirabasu phadreba karigino hainasu mahana hangke Manipur si Nemsa Kibgen gi matai manawna palabra haina hangladuna terrorist ki nupibu kamdawna Deputy Chief Minister oina haplibano haina hangbaga loinana yellow mising mikap thokpagi matam thengman khre haina makha takhe Kuki militant singna phakibada yawkiba Pekliba masana mapa kadai chatkre tatana hangbada mamana kari paukhum pigadabano haina su thamoi shokna paudam ki haide Kuki Imphal Shutdown lamkhang da palliba gari gi miyoi sing kham thengna wanare haide Thasagi tarahumdoida Scotland amasung Kojam da thokiba ambush ki thodok matungdagi Kuki Imphal Manipur na National Highway sing da chatharakiba total shutdown gi khongjang thengkhang naina sangdok halaklaba matung ngara ahing nongyai dagi makhata na pungni phunipan gi nahan ahing nongyai dagi makhata na pungni phunipan gi oina amuk sangdok halakhiba na maram oiraduna Imphal yoksilakpa ngamdana Senapati district ki ti khulendagi na mau phawbagi marakta panduda lerakpa gari punna jatruka hopumari rom su khre gari singa manung da bus taranipan winger taruk LPG bullet truck ani DI Tata Mari oil tanker kungani thoi amasung atai pochai puba truck
ꯆꯥꯇ꯭ꯔꯨꯛꯀ ꯇꯔꯥꯅꯤꯊꯣꯏ ꯌꯥꯎꯔꯤ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯆꯨꯞꯅ ꯂꯝꯈꯥꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯁꯤꯖꯤꯟꯅꯅꯕ ꯄꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯃꯗꯤ ꯂꯝꯕꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄ ꯆꯦꯡ ꯍꯋꯥꯏ ꯑꯃꯁꯨꯡ ꯊꯥꯎ ꯊꯨꯝꯅꯆꯤꯡꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯄꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯒ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯁꯥꯡꯅ ꯆꯤꯡ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄꯅ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯐꯝ ꯂꯩꯇ꯭ꯔꯦ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯐꯪꯗꯦ ꯑꯃꯁꯨꯡ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯇꯨꯃꯤꯠ ꯀꯥꯡ ꯃꯔꯛꯇ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯆꯩꯔꯥ ꯑꯁꯤꯗ ꯏꯝꯐꯥꯜ ꯃꯥꯎ ꯃꯥꯗꯔꯁ ꯕꯤꯖꯤꯅꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯒꯥꯔꯤ ꯆꯥꯃꯔꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯒ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯃꯥꯡꯂꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯖꯥꯇꯤꯅ ꯀꯅꯥꯅꯣ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅ ꯀꯅꯥꯅꯣ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯀꯅꯥꯅꯣ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯇꯧꯔꯨꯕ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯥꯏꯔꯪꯗ ꯂꯩꯕ ꯔꯣꯖꯥꯅꯤ ꯇꯔꯐ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡ ꯆꯠꯇ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟ ꯄꯨꯁꯤꯜꯂꯛꯄꯗ ꯁ꯭ꯄꯣꯔꯠꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯄꯣꯔꯠ ꯑꯁꯤꯅ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯍꯛꯆꯥꯡ ꯐꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯍꯟꯕ ꯅꯤꯁꯥꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯗꯨꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅꯔꯛꯇꯕ ꯑꯣꯖꯥ ꯁꯥꯕꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯅꯤꯁꯥ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯐꯠꯇꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯄꯥꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯃꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯅ ꯁꯦꯜ ꯄꯥꯏꯅꯕ ꯗ꯭ꯔꯒ ꯂꯂꯣꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯦꯟꯖꯥꯎ ꯄꯥꯏꯔꯛꯄꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯐꯥꯎꯕ ꯁꯦꯜꯅ humdakhibadagi politician phawba selna humdakhibadagi opposition phawba leraktribani haike hairibasing asibu tungi mirolgi damakta nahakya se kannaba apaba khunai ama oiraknapa haibagi wakhalon amada mahana war on drug ase hawdoktuna mayai kaba sinjak sing ase mapung phana thengnaba honakhibane adubu miyamgi yeknaba oiraga laihoribane mahana masa khaktagi khallaga thabak tawramba tarabadi kendragi thabak khara hapa lambi khara semba community hall khara saraga nungaina leithoklambe yai tungi mirolda kannaba yade masama ofana lehandaba yade haina paikhatluba khongthang adugi mayokta thabak tawba miyoina kaya ama lerakpa amadi oja saba kaya na pik thalakpada lamdam masida afaba maikaidi chumthoknaba honaba khara wana thokani haike Sana sibana khungulda mina sibana sinda haiba pauro song thambi joina kaubigano haina kokomina phongdokre Sana sibana khungulda mina sibana sinda haiba ipaipugi pauro song thambi joina kaubigano haina Coordinating Committee on Manipur Integrity kokomina phongdorakle kokomi gi maikaidagi song thambi joida thaba Rejoinder amada maha masana tronglaubi mihar adu thigatpada fangle hariba evidence sing adu miyamda phong thamnaba thakiba numit manganigi matam adu sure adubu miyamda phongba ngamdrabana kokomina hana haijakibagi matungena adom bungasidagi hauduna manipuri furupki yeknaba traitor amadi proxy war asigi collaborator ni haina lawjare adubu karigumba adomna claim tawriba asigi matungena mihar pasing adu miyamangda puthораklabadi kokomigi firep asi handokane matung tarakpada adongi wahai amadi thawngsing asigi bahai punamak lepak miyamda sinajarage haina phongdorakle zerol sinamakha taraduna tronglawbigi mihadadu kuki maitegi lan asigi manangda leiba thawdo amanate haina aduk thajana amadi thawna leina hairibadu angakpa natra nahangna investigation gi makok oiribra natraga special oiba khudam changdam leibagira adu oiragadi thuna authority da chattuna haidriba karigino kari hairibano kana ngairibano manteknaribra kiribra Kide hargadi miyambu maithakta ngauduna thamba karigino nahaki wadu phongdoklabadi haujak thoklaba thodok wathok mayam asigi solution ama lakpa soidrabane solution lahaningdaba kanaguma power amana thingbra haibana chingba wahangna pik thalai masi line lobigano haire ai chongtham bijoi singdi kokomi gi mawa sunglo lojade haibasi haidorapoda paksai maramdi adom mega lomania haiba lainaduna naraba miyoini Mana mawa loba kanabu leibage miyam gisu mawa lode institution gisu mawa lode asumba gisu mawa lode democracy su thawoide
oija oithak piba ngamba migi mawa lobagi khudam dilei nahangna power pairiba migi yathang inna chatpa natana chumba kari tawkhibage ngasi kari anobu yathang laklabage haijaninge handak aruwa wafam amada hero saraglibasi ojagi kari atongba leibagino lengakna pata pirage haibra chairman hapke haibra natraga commission amagi member hapke haiba yanarabra hainasu kokomina hanglakle kokomina matam thabdo government ki authority ni haina tawbanate kokomina tawjaba ihawda black money na finance tawi hairakpa da aikhoi gi sanctity da sokle haiduna defend tawjabane notice amane makha tabda chongtham bijoi karisu oide nangonda maru oiba case sinaba yaba material karigilai pham thopage amade asuk luba matamda yumpham yaudana zero lonba taningde chumlagadi asengbadu miyam mamangda pothoro haibagi wane wafam asi miyamgi interest haibani taibang panasia ka kumleiba ngaktane kokomi thamkise miyamgi ising isau laklabadi mapusu manai suloina irol nungda lukkigani madu thengnanaba thorang tawbiyo haina su phongdorakle Cape and Pidina Potsagi Mamal Hena Yolibasing Yang Sinduna Zedak Pio Haina Santana Pongdo Cray, Nominipanigi Mamangdagi Highway Sing Blockade Taukibadagi Lamdam Sigi Noma the Tangai Fadana Matau Taba, Alo Tilho Sanam Pusilambado Pusinba Ngamlakta Badagi Polam Sigi Awat Palade, Blockade Sigi Kodong Zaba Lauraga Miamgi Awabagi Seraxida Nomagi Sang the Yadraba Sinjak Sing, Godan Amadima Pam Sabada, Vaishilaga Mamal Hena Yonduna, Sendong Talibasangi Matakta, KFN Pidina, Red Sataduna Serak Pangaloina Manipur, Consortium of Potato and Onion Freight and Trader Gi, General Secretary Nahakpom Santana Pongdorakle, Wafam Singarang Nomijum Matung Pung Baromakai Tabada Press Club the Pang Tokipa Pom Missinga Unabada Pongtokla the Namana Makata and High Kibada, Lamdam Sigi Oina Alu Tilho Sanam Sitrak Tramangaro Matautai, Adubulamdam Sigi Oiba Pibam Sina Highway, the blockade Tobadagi Pusilakisang Hantare. Hana di Maikai ama ban taurabasu Maikai amadagi potsai pusilambani atopo hojikti atopo pot pusilak naba lambi leitabana lengana henba miyeng sangbiyo kanboy na ngaklaga potsai pusinbada nongbada sangdaba yadraba sinjakta khudong saba hena pibiyo matam sana blocket nanglaba gari singda yawbo polam sing pat pumba yawre lebaki oiriba pibam sida wanaraba miyam gidamak KFNPD na lepa mamaldagi hena potsai sing yonbigano renana community singna Democratic oiba khongjang sang sinbio miyam gi sang daba yadraba sinjak pusilokpada athingba pibigano haina suphongdoke Class 10 amasung 12 pass torba mahairo singna scholarship ki apply torpa yagani haide Lenga ki school education loisangi director na ngarang thokpa notification amagi matungina kumja 2026 ki oina bosem amasung kosem na loba class 10 amasung 12 ki examination da CGPA range 8.83 amasung masigi mathakta phangba class 10 gi mahiro yauna class 12 kina ma khwaidagi yamna phangba singda sahida mahiro amada mathang setna lupa lising taruk amasung tarani thoigi scholarship piragani haide class 10 amasung 12 ki mahiro sahum da scholarship asi pigadabani bosem amasung kosem na pirakpa merit list da yumpham oigadaba merit scholarship scheme for students khanabagi damak www.manipureducation.government.in dege download tawba yagani haide class animuk pass tawraba mahiro singna amasung kumja 2024 gi renew tawgadaba singna national scholarship portal NSP www.scholarship.government.in da apply tawba yagani haide scholarship asigidamak tha asigi kunga manga dagi apply tawba hauraga August 2026 da online registration gi closing tawgani akopa marol sing directorate asigi Bigyan Mandir officer oina Mohindro phone number 813184906 da contact tawba yagani haide Petrol gi mamal paisa marfuga tare diesel gi na paisa maudrama thoi hengat khre namit tarani da handak gisina ahum lak suba oina hengat pani haide Manipur da petrol gi mamal liter amada lupa chamaga supna mariga paisa mapan diesel gi na rupees marfu mapan ga paisa maudrama thoi yaure haide Cockroach Janta Party ki social media account national security threat oire haiduna IT ministry na thingjin hanba oiramlai Cockroach Janta Party ki thabak thoram singda Pakistan ki khujyawi haina BJP na phongdokhre nakalam romdana India ki tung induna Pakistan ki su Cockroach Awami Party launch tawkhre haide